ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯖꯦꯁꯤꯀꯥ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯅꯤ꯫ ꯖꯦꯁꯤꯀꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 9 ꯐꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ 3 ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨ ꯊꯛꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯌꯨ ꯊꯛꯆꯤꯜꯂꯕ ꯃꯇꯨꯡꯗ ꯖꯦꯁꯤꯀꯥꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯑꯣꯠꯄ ꯅꯩꯕꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯕꯅꯆꯤꯡꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯖꯦꯁꯤꯀꯥ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯈꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯌꯨꯝ ꯅꯥꯒꯄꯨꯔꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯒꯣꯋꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯍꯤ 35 ꯈꯛꯇ ꯐꯥꯔꯤꯕ ꯖꯦꯁꯤꯀꯥꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯃꯌꯨꯝꯗꯒꯤ ꯄꯨꯗꯨꯅꯗꯤ ꯆꯦꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯑꯅꯧꯕ ꯃꯐꯝ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯕ ꯖꯦꯁꯤꯀꯥꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯀꯔꯝꯅ ꯑꯃꯗꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯖꯦꯁꯤꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯖꯣꯟ ꯆꯔꯆ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯠꯇꯨꯅ ꯐꯝꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯅꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯟ ꯑꯃ ꯁꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯅꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯖꯦꯁꯤꯀꯥꯅ ꯅꯟ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯈꯤ꯫ ꯅꯟ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯖꯦꯁꯤꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯆꯔꯆ ꯑꯗꯨꯗ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯖꯦꯁꯤꯀꯥꯅ ꯖꯣꯟꯕꯨ ꯆꯔꯆ ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯈꯤ ꯑꯃꯗꯤ ꯃꯁꯥꯃꯛꯁꯨ ꯆꯔꯆ ꯑꯗꯨꯒꯤ ꯄ꯭ꯔꯦꯌꯔ ꯒ꯭ꯔꯨꯞ ꯑꯃꯗ ꯌꯥꯎꯔꯝꯃꯤ꯫ ꯖꯦꯁꯤꯀꯥ ꯇꯞꯅ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯂꯥꯏꯅꯤꯡꯗ ꯂꯨꯞꯄ ꯍꯧꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯔꯆ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯖꯦꯁꯤꯀꯥꯕꯨꯁꯨ ꯅꯟ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯟ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯁꯤꯀꯥꯒꯤ ꯃꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯃꯪꯗꯐꯥꯎ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯖꯦꯁꯤꯀꯥ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯐꯨꯕꯒꯨꯝ ꯂꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯅꯟ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯤꯀꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯅꯟ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯖꯦꯁꯤꯀꯥ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯂꯒ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯃꯤꯠ ꯑꯗꯨ ꯉꯧꯁꯣꯛ ꯉꯧꯔꯝꯃꯤ꯫ ꯖꯦꯁꯤꯀꯥ ꯃꯁꯥ ꯑꯗꯨ ꯅꯥꯃꯟꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄꯗꯤ ꯖꯦꯁꯤꯀꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯁꯥꯒꯤ ꯑꯣꯏꯔꯝꯗꯦ, ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯟ ꯑꯃꯅ ꯖꯦꯁꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯖꯦꯁꯤꯀꯥꯒꯤ ꯍꯛꯆꯥꯡꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨ ꯆꯥꯏꯁꯤꯟꯕꯒ ꯖꯦꯁꯤꯀꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯩꯈꯨ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯦꯁꯤꯀꯥ ꯇꯞꯅ ꯐꯔꯛꯈꯤ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯖꯦꯁꯤꯀꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯖꯦꯁꯤꯀꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯛꯈꯤ꯫ ꯃꯍꯥꯛ ꯆꯔꯆꯇ ꯂꯥꯛꯄꯁꯨ ꯂꯦꯞꯂꯝꯃꯤ ꯑꯃꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯃꯊꯟꯇ ꯀꯣꯔꯤꯗꯣꯔꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯖꯦꯁꯤꯀꯥ ꯃꯔꯛꯇ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯉꯥꯡꯇ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥꯒꯨꯝꯅ ꯄꯪꯂꯥꯎꯇ ꯂꯥꯎꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯀꯥ ꯃꯅꯨꯡꯗ ꯀꯥꯆꯤꯟꯗ ꯐꯝꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯆꯔꯆ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯖꯦꯁꯤꯀꯥ ꯑꯁꯤ ꯄꯣꯖꯦꯁ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯈꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯣꯔꯁꯤꯖꯝꯒꯤꯗꯃꯛꯇ ꯁꯤꯟ ꯂꯥꯡꯕ ꯍꯧꯈꯤ꯫ ꯑꯦꯛꯁꯣꯔꯁꯤꯖꯝ ꯇꯧꯕꯒꯤ ꯑꯍꯤꯡ ꯑꯗꯨ ꯅꯟ ꯑꯃꯅ ꯖꯦꯁꯤꯀꯥꯕꯨ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯌꯦꯡꯕ ꯆꯠꯈꯤ, ꯑꯗꯨꯕꯨ ꯖꯦꯁꯤꯀꯥꯗꯤ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯕ ꯎꯈꯤꯗꯦ꯫ ꯃꯗꯨ ꯎꯕꯗ ꯅꯟ ꯑꯗꯨꯅ ꯖꯦꯁꯤꯀꯥꯕꯨ ꯔꯨꯝ ꯃꯅꯨꯡꯗ ꯀꯣꯏꯊꯤ ꯊꯤꯈꯤ, ꯑꯗꯨꯕꯨ ꯖꯦꯁꯤꯀꯥꯕꯨ ꯔꯨꯝ ꯑꯗꯨꯗ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯊꯤꯕ ꯐꯪꯃꯟꯗꯕꯗꯒꯤ ꯅꯟ ꯑꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯥꯖꯕ ꯉꯝꯈꯤꯗꯦ꯫ ꯖꯦꯁꯤꯀꯥ ꯑꯃꯨꯕ ꯒꯥꯎꯟ ꯑꯃ ꯁꯦꯠꯇꯨꯅ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯗ ꯑꯃꯨꯕ ꯃꯆꯨ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯤꯕꯒꯤ ꯁꯪꯁꯀꯥꯔ ꯌꯥꯎꯕꯗ ꯁꯦꯠꯅꯕ ꯃꯆꯨꯅꯤ꯫ ꯖꯦꯁꯤꯀꯥꯒꯤ ꯃꯆꯤꯟꯗꯒꯤ ꯏ ꯆꯦꯟꯊꯔꯛꯑꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯁꯥꯒꯨꯝꯅ ꯄꯪꯂꯥꯎꯇ ꯂꯥꯎꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯦꯁꯤꯀꯥ ꯅꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯔꯆ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯖꯦꯁꯤꯀꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯖꯦꯁꯤꯀꯥ ꯑꯉꯥꯎꯕꯤꯒꯨꯝꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯝꯃꯤ꯫ ꯖꯦꯁꯤꯀꯥꯅ ꯏꯁꯣꯔꯕꯨ ꯏꯟꯁꯜ ꯇꯧꯕꯒꯨꯝ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯉꯥꯡꯇ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯖꯦꯁꯤꯀꯥꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯆꯥꯏꯁꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯖꯦꯁꯤꯀꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯃꯁꯥꯕꯨ ꯑꯦꯛꯁꯣꯔꯁꯤꯖꯝꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯗ ꯆꯣꯡꯊꯈꯤ꯫
ꯊꯧꯗꯣꯛ ꯑꯗꯨꯗ ꯖꯦꯁꯤꯀꯥ ꯃꯊ꯭ꯋꯥꯏꯕꯨꯗꯤ ꯍꯤꯡꯍꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯒꯤ ꯁꯔꯨ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯉꯝꯈꯤꯗꯦ ꯖꯦꯁꯤꯀꯥꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯔꯆ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯣꯔꯁꯤꯖꯝ ꯇꯧꯕꯗ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯖꯦꯁꯤꯀꯥꯒꯤ ꯑꯦꯛꯁꯣꯔꯁꯤꯖꯝ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯖꯦꯁꯤꯀꯥꯕꯨ ꯆꯔꯆ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯗꯃꯤꯠ ꯇꯧꯈꯤ ꯆꯔꯆ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯖꯦꯁꯤꯀꯥꯗ ꯗꯁꯥ ꯑꯁꯤ ꯀꯔꯝꯅ ꯑꯃꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤꯀꯥꯕꯨ ꯍꯦꯄꯥꯇꯥꯏꯖ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯃꯆꯥ ꯑꯃ ꯁꯦꯝꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯣꯝꯖꯤꯟ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯖꯦꯁꯤꯀꯥꯒꯤ ꯃꯃꯥ ꯑꯗꯨ ꯀꯜꯠ ꯃꯦꯝꯕꯔ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯐꯠꯇꯕ ꯃꯍꯩ ꯇꯧꯕ ꯑꯃꯗꯤ ꯗꯦꯚꯤꯜꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯀꯜꯠꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯖꯦꯁꯤꯀꯥꯒꯤ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯗꯦꯚꯤꯜꯕꯨ ꯍꯔꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯐꯠꯇꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯖꯦꯁꯤꯀꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯗꯦꯚꯤꯜꯕꯨ ꯍꯔꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯈꯤ ꯑꯗꯨꯕꯨ ꯁꯣꯟꯈꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯈꯤꯕꯗꯒꯤ ꯖꯦꯁꯤꯀꯥ ꯃꯑꯣꯡ ꯇꯧꯕ ꯍꯧꯔꯛꯈꯤ ꯆꯍꯤ 4ꯗ ꯐꯥꯔꯤꯕ ꯖꯦꯁꯤꯀꯥꯅ ꯑꯇꯣꯞꯄ ꯃꯔꯣꯟ ꯑꯃꯗ ꯀꯔꯁꯦꯁ ꯁꯣꯟꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯉꯧꯁꯣꯛ ꯉꯧꯔꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯃꯍꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯤꯕꯒ ꯗꯦꯚꯤꯜꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤ ꯑꯃꯔꯣꯝꯗꯅ ꯖꯦꯁꯤꯀꯥꯒꯤ ꯃꯃꯥꯅ ꯁꯣꯟꯈꯤꯕ ꯃꯍꯩ ꯑꯗꯨ ꯁꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯖꯦꯁꯤꯀꯥꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯐꯠꯇꯕ ꯂꯥꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨ ꯇꯞꯅ ꯊꯥꯞꯇꯣꯛꯅꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯖꯦꯁꯤꯀꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯍꯧꯔꯛꯈꯤ ꯖꯦꯁꯤꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅ ꯆꯦꯜꯂꯛꯈꯤꯕ ꯑꯍꯤꯡ ꯑꯗꯨ ꯖꯦꯁꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯌꯨꯗ ꯍꯨ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯌꯨ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯖꯦꯁꯤꯀꯥ ꯄꯣꯖꯦꯁ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯖꯦꯁꯤꯀꯥꯕꯨ ꯗꯦꯚꯤꯜ ꯃꯁꯥꯃꯛꯅ ꯄꯣꯖꯦꯁ ꯇꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯁ ꯑꯗꯨ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯗꯤ ꯖꯦꯁꯤꯀꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯖꯦꯁꯤꯀꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯃꯈꯨꯠꯇ ꯗꯥꯛ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯖꯦꯁꯤꯀꯥꯁꯨ ꯄꯣꯖꯦꯁ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯨꯝꯅ ꯗꯦꯚꯤꯜꯕꯨ ꯏꯔꯥꯠ ꯊꯧꯅꯤꯕ ꯍꯧꯈꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯑꯃꯗꯤ ꯗꯦꯚꯤꯜꯕꯨ ꯏꯔꯥꯠ ꯊꯧꯅꯤꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯖꯦꯁꯤꯀꯥꯗ ꯃꯈꯜꯒꯤ ꯑꯦꯛꯁꯣꯔꯁꯤꯖꯝ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯖꯦꯁꯤꯀꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯈꯤ ꯑꯃꯗꯤ ꯖꯦꯁꯤꯀꯥꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯖꯦꯁꯤꯀꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯅꯃꯛ ꯆꯔꯆ ꯑꯗꯨꯅ ꯄꯨꯈꯤ ꯖꯦꯁꯤꯀꯥꯅ ꯁꯤꯈꯤꯕꯒ ꯆꯔꯆ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯖꯦꯁꯤꯀꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯏꯪꯅ ꯇꯞꯅ ꯂꯩꯔꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯈꯤ God ends here ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯋꯥꯍꯩ ꯑꯁꯤꯃꯛ ꯏꯚꯥꯒꯤ ꯀꯇꯥ ꯃꯣꯅꯦꯁꯇ꯭ꯔꯤꯒꯤ ꯇꯝꯊꯤꯔꯕ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯟ ꯑꯅꯤꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯗ ꯆꯪꯕ ꯅꯠꯇꯅ ꯑꯇꯩ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯅꯟ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯠꯊꯣꯛꯂꯤꯕ ꯑꯁꯤ ꯃꯌꯥꯝꯒꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯗ꯭ꯔꯦ ꯃꯗꯨ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯀꯇꯥ ꯃꯣꯅꯦꯁꯇ꯭ꯔꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯅꯟ ꯑꯃ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯚꯦꯂꯦꯛ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯚꯦꯂꯦꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯅꯟ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯅꯟ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯅꯟ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯟ ꯑꯗꯨꯗ ꯁꯣ ꯑꯃ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪ ꯅꯊꯟꯇ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯇꯣꯞꯄ ꯅꯟ ꯑꯗꯨꯅ ꯁꯣ ꯑꯗꯨ ꯂꯧꯔꯝꯃꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯅꯟ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯚꯦꯂꯦꯛꯅ ꯅꯟ ꯑꯗꯨꯕꯨ ꯍꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯟ ꯑꯗꯨ ꯚꯦꯂꯦꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ
ꯌꯥꯝꯅ ꯉꯛꯄꯗꯤ ꯅꯟ ꯑꯗꯨ ꯍꯤꯡꯗꯨꯅ ꯆꯦꯟꯈꯤꯕ ꯇꯥꯔꯕꯁꯨ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯣꯛꯂꯝꯃꯤ꯫ ꯅꯟ ꯑꯅꯤ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯔꯣꯃꯥꯅꯤꯌꯥꯗ ꯂꯩꯕ ꯃꯃꯤꯡ ꯆꯠꯂꯕ ꯑꯐꯥꯎꯕ ꯄ꯭ꯔꯤꯁ ꯑꯃꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯣꯝꯖꯤꯟ ꯊꯤꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯦꯔꯤꯟ ꯀꯧꯕ ꯅꯟ ꯑꯃ ꯄꯨꯗꯨꯅ ꯑꯦꯚꯤꯗ ꯅꯟ ꯑꯅꯤ ꯁꯤꯈꯤꯕ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯁꯇꯔ ꯑꯦꯔꯤꯟꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯏꯇꯣꯞ ꯇꯣꯞꯄ ꯄꯥꯡꯒꯜ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯚꯤꯖꯟ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯍꯥꯛ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯐꯠꯇꯕ ꯗꯁꯥꯁꯤꯡ ꯑꯗꯨ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯔꯛ ꯃꯔꯛꯇ ꯊꯋꯥꯏꯁꯨ ꯎꯕ ꯉꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯁꯤꯁꯇꯔ ꯑꯦꯔꯤꯟꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯈꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯁ ꯑꯗꯨꯒ ꯁꯤꯁꯇꯔ ꯑꯦꯔꯤꯟꯒꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯣꯝꯖꯤꯟ ꯊꯤꯖꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯖꯣꯜ ꯑꯉꯧꯕ ꯁꯦꯠꯄ ꯃꯣꯡꯛꯁ ꯀꯌꯥ ꯑꯃꯒꯤ ꯄ꯭ꯔꯣꯖꯦꯛꯁꯟ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯣꯛꯈꯤꯕ ꯅꯟ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯟ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯨꯛꯇꯦꯛ ꯇꯦꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯄꯨꯝꯗꯨꯅ ꯄꯠꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯟ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯟ ꯑꯗꯨꯅ ꯄ꯭ꯔꯤꯁ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯄ꯭ꯔꯤꯁ ꯑꯗꯨꯕꯨ ꯀꯣꯐꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯥꯗꯨꯅ ꯊꯝꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯤꯁꯇꯔ ꯑꯦꯔꯤꯟꯒ ꯑꯦꯚꯤꯒꯤ ꯀꯥꯇꯥ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯗ ꯂꯩꯕ ꯅꯟ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯗ ꯑꯦꯛꯁꯣꯔꯁꯤꯖꯝ ꯑꯃ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯈꯤ꯫ ꯑꯦꯛꯁꯣꯔꯁꯤꯖꯝ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯔꯇꯦꯜ ꯑꯃ ꯍꯥꯡꯂꯝꯃꯤ꯫ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯠꯇꯕ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯦꯂꯦꯛ ꯀꯧꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯁꯨ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯕꯦꯂꯦꯛ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕ ꯃꯤꯁꯤꯡꯕꯨ ꯂꯦꯝꯅ ꯊꯥꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯟ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯤꯁꯇꯔ ꯑꯦꯔꯤꯟꯅ ꯅꯟ ꯑꯗꯨꯗ ꯕꯦꯂꯦꯛ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯟ ꯑꯗꯨꯅ ꯕꯦꯂꯦꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯏ ꯈꯛꯇꯅ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯏ ꯑꯗꯨ ꯁꯦꯡꯂꯕ ꯎꯄꯨ ꯃꯆꯥ ꯑꯃꯗ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯎꯄꯨ ꯃꯆꯥ ꯑꯗꯨꯕꯨ ꯁꯣ ꯑꯃꯈꯛꯇꯅ ꯍꯥꯡꯗꯣꯛꯄ ꯌꯥꯔꯝꯃꯤ꯫ ꯅꯟ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯁꯣ ꯑꯗꯨ ꯁꯤꯁꯇꯔ ꯑꯦꯔꯤꯟꯗ ꯄꯤꯔꯝꯃꯤ꯫ ꯁꯤꯁꯇꯔ ꯑꯦꯔꯤꯟꯅ ꯁꯣ ꯑꯗꯨꯕꯨ ꯅꯟ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤ ꯈꯔ ꯂꯩꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯏꯐꯨꯟ ꯐꯨꯡꯒꯠꯄꯒꯨꯝ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯁꯣꯔ ꯍꯣꯟꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯃꯥꯡꯗ ꯚꯤꯖꯟ ꯑꯃ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯚꯤꯖꯟ ꯑꯗꯨꯗ ꯄ꯭ꯔꯤꯁ ꯑꯗꯨ ꯀꯣꯐꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯤꯡꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯚꯤꯖꯟ ꯑꯗꯨ ꯎꯕꯒ ꯁꯤꯁꯇꯔ ꯑꯦꯔꯤꯟꯅ ꯄ꯭ꯔꯤꯁ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯤꯁ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯚꯤꯖꯟ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯂꯤꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯤꯁ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯨꯡꯗ ꯆꯤꯡꯊꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯤꯟꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯁ ꯑꯗꯨꯕꯨ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯤꯁꯇꯔ ꯑꯦꯔꯤꯟꯅ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯦꯂꯦꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯍꯤꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯕꯦꯂꯦꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯄ꯭ꯔꯤꯁ ꯑꯗꯨꯕꯨ ꯃꯈꯥꯗ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯁ ꯑꯗꯨ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯁꯇꯔ ꯑꯦꯔꯤꯟ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯦꯂꯦꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯁꯤꯁꯇꯔ ꯑꯦꯔꯤꯟꯅ ꯄ꯭ꯔꯤꯁ ꯑꯗꯨꯗ ꯁꯣ ꯑꯗꯨ ꯄꯤꯈꯤ ꯑꯃꯗꯤ ꯕꯦꯂꯦꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯑꯃꯗꯤ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯁꯇꯔ ꯑꯦꯔꯤꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯅꯪꯗꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫
Maduda Sister Erina Evigi Kata Monastery da leba Nanamana Mangonda Wafamasi Hairakpani Haiduna Hairami Sister Erin gi wahaya tu tabda priest atuna yamna ngakna hojik Kata Monastery asida nanamata leite amadi monastery asi mapung phana thingjin kipa kuire haiduna hairaklami priest atuki wahaya tu tabda Sister Erin pungangaklami masina haibadi Sister Erin da so piram libanan adu beleki thawai adubu mai thiba amadi harpada mateng pangning bandan amagi thawai amani haibadu khangbangam-ki Priest aduna so aduki mateng lawduna laison khara solami amadi Jesus Christ ki yawba upu masa adu kathai dalai haibadu khangbangam-ki Priest aduna Sister Erin da asumna hairaklami aikhoi ani ngasidi aikhoi gi thawai asi kathopa tare natrabadi taibangpan asida mi amata hingbangam laroi wahai asi wari asi gi part 1 haukalakpada nanamana haikiba wa aduga chap manarami ama romdana belek makhoi anibu nanani hatkiba mafam aduda ngaiduna leirami makhoi ani na mafam aduda lakpaga belek na priest adu farami amadi yamna kanna lawba horaklami Sister Erina so adubu priest adugi makutagi laurami amadi mahaki vision yengba ngambagi pangal adu sijanaduna upu adugi leifam adu thirami priest adu beleki makutagi nantoklami amadi laisonama yamna kanna solami adubu priest aduna soliba laison adu beleki mafamdadi aremba ngakta oirami Roibada belekna priest adubu yamna tamthina hatoklami priest adubu halaba matungda belek Sister Erin tamda laklami mado wada Sister Erin mafam adudagi kanna chenduna chalami beleksu Sister Erin bu yamna kanna tana duna laklami adubu Sister Erin na upu adubu phanglami amadi upu adubu hangdoklami upu adu hangdoktuna leiringaida belekna Sister Erin bu maninglomdagi mangak samadu paiduna thangalami adubu Sister Erina upu adudagi lakthorakpa Jesus Christ ki adu beleki mathakta haizilami Jesus Christ ki adu haijinbaga beleki haksang adu maina pungsak saklami belek yamna kana laurambi amati mafam adudagi khangmang mangki belek na mangki baga Sister Erin su laimai da tarakhi asumna Sister Erina belek po mai thiba pirami amadi halami Facebook ta Manipuri horror story gi Facebook page fu follow tawiramu loinana karigumba wariya su mayamna pambi paragadi channel asibu subscribe tawiramu amadi video asibu like and share amam ta tawiramu mathangi video da amu unarasi habsiga loinana yangkopam loyangan bana mayam pumna mukti kainabagi yathang nezari